mung tadraba leibak sida tranquility leitraba political crisis mayam leiraba crisis na moron leiraba matam asi ama oi haibase mipum kuding makna aina mo na haidraga suloina khangnare hausi assembly session tang tara dagi kaugre ko budget session haibutare ne sidaida vote mathang lakadaba vote che masida kanna focus pinar isi moi myamna BJP su kamaina survive tawgani adigi leiba MLA myam singse masada hojik leiba lenga sida sum saugalaga leira kan sida makoi si makoi kendagi represent tawbang ngamgaduri bra haibuse MLA khuding makna hojik se singnaba phawrongane BJP ki MLA sing adagi di atopa MLA sing support tawriba tawdo myam rainti kanglon ngakani tawriba myam punamakse Chief Minister yaning bu orosu yaning do porosu Chief Minister yaning da bagi issue sidi Chief Minister ma hek son tawgiba ko swearing tawgiba wasak lawgiba numitagi adum magi yaning da ba maki habise adum tholaga adum leirabane ko masi adum prithvi ki itihas punamakta prithvi ki wari line punamakta adum thoga leiba adada maduda magi pressure na natraga magi charisma na natraga magi potential na hariba magi the dissident oigadoriba magi mayokta horkadu mayam singdo kayam kuina kupsalaga thamba ngami haibaduda neba magi longevity and magi power hedana akoi mayam hainalise ko adubu magi mayokta leiba contradiction leiba dissident leiba haibasidi magi natural law neba if once proposition ama hek start tawkraba madugi antagonist ama adum leiganeba ko masidi magi any akoi physics ki oro philosophy ki oro kari ki oro masi natural law maneba ko aduna Chief Minister ama hek swearing tawgiba wasak lawgiba hek leigiba numitagi madugi opposition madugi against leiba mapando bi manungdo bi adum leiganeba ko masi adum chatnaba mai kanglona mani mai natural law ni aduna magi oiriba Chief Minister aduna hairiba magi mayokta leiriba magi haure iba mai natraga dissident natraga mai antagonist mai proposition do madu kayam kuina mana suppress tawang ngami kayam kuina control tawang ngami kayam kuina phajal laga thamba ngami haibusina magi power magi longevity magi shakti do adudida akoi leinaga doribani adai hujik MLA Chief Minister ma haibusi mathandu obi yade MLA mayam gi support changi adagi party gi majority changi mayam change ko masigi mayam sing se masina masi lei khangna tawriba neba MLA mayam sing hina tawriba hori se masi pressure su wangkhalagadi party na control tawba yaroi doni laingak na control tawba yaroi doni center na control tawba yaroi doni control tawba yaraktra kandadi kari orakpagi haibudo aduna akhoi gi lebak si film ogani sarkar kai gi bayai Chief Minister sinba sindabuk to pia lakpa yai ko adagi then karino situation ama heta tholakpa yai ba adu mayam punam si thokri ngai da karamaina hojik leriba potche paisannaba yagani haibasina koi center gi lusing basing amadi leriba pot myam singsi oiba ahan bu kongthang oina lokhalakane ko kariguma masina control tawba yaraktragadi aduga decision oriba MLA sing naga yaning de MLA sing party manung do na pandu oru mayam sing ase masina noina phanayam na hairasu center na phanayam hairasu phanayam paisa pini hairasu akoi di sigi makhashi de MLA di oiningdre MLA tokserage or nataga party khadokserage haibudi magi voluntary consent idana ko magi bol adugi spirit to yor kadara yor oidara haibudo adai dugi level duna hayeng political gi kogi manipur gi shaping future political shaping je hojiki keno sina oine buko maramdi MLA sing dugi magi sauri bugi sang magi temperament magi leiriba kayam sing du kayam sangna makoi si tolerance to bangami haibasina magi tolerance kai ri adu kai nong decide rokani magi kendra du ma yenga kane ba magi kendra gi praja sing du ma yenga kane magi kendra gi praja sing aduna ma MLA ohelaroi natraga MLA oibuta ngamaroi nang nasi makha leitaradi MLA obisi yaroi haibaki mangonda thajabasi leiraba adu tagadi madi MLA oinaba lambi ama adum mai thirakane madada party hado ki bi ai MLA obat khudaki oina tokpi ai any position ama adum tholok pi ai ko adugi posina lebak sigi future political shaping oigani aduga center gi tawham thokpa magi leiriba macha manau sing masi manau leiriba payam sing se masi BJP gi kari gi korom bi ai
कौरमदब याई कुंभ मेला याव चलम याई चलमदब याई मधु मोगी अखोगी पर्सनल कंसर्न ने बुको अदुबु लेरिबा पोसिदा हारिबा सिदगी अखोइना करिगुम खरदी उब फंगे चरांगनबा सनैनबा अदुगा मोइगी पोट खरदी अखोइसिदा लेइरे हाइबसिमदि अखोइ उब फंगेदनको अदु consequence to the Kari or Kadaki Hibokani, the Huziki in a Tamzeriba, Piumsina, the future political Maji, Piala Puyai, the Manipura, BJPC, Gomensi, Leki the Bayai, the Tongan position, my Amatolakani Haitare, Huziki Aquina, predict Wakanda, Hatam, she will any Hibu the Yade, Adu Kariguma outcome Kara, high river pressures here. Mohoibu, MLA Mayam Singhu, Pazan Naba, MLA Mayam Singhu, Lakshan Naba, Honorable. Magi leriba policy me am singse machine kayam na kupsan bangami adu MLA sing the confidence kayam pi bangami or makhoi na kendra da hangra matung da makhoi ki praja sing si wahang praja sing da makhoi ki trust me am sing ase leriba leng aksina pi bangami pra ngam da pra haibaduna makhoi ki MLA sing da madu decision lo kaneba adu ki decision da final decision uduni neba khoi democracy gi oina di ko adu ki confidence da adu ne hoji wa ka da outcome se aina add mai thamse